Kumbi AC Saiton Gram Panchayat konba mapham da Congress ki political oiba thabak thouram shing thinglaga leiringei cheirak asida Kumbi Youth Congress ki President Haijaba Wahengbam Anand kouba meeoi amana pau amatta piramba toudana tha asigi tang taraga hundoida Saiton Awang Leikai da political oiba meepham ama pangthoklaga Meeyamda Bjp Pamde Haina Laohankhiba adu Laibak Thibani Haina Saiton Awang Leikai Committee amasung Leikai Committee na pendaba phongdorakle Wahengbam Anand Saiton Awang Leikai Committee na sinduna Saiton Awang Leikai da pangthokiba paugi meepham amada phongdokibani paugi meepham aduda Saiton Awang Leikai Committee gi meeoi amana phongdokibada haukiba tang taraga humdoida Kumbi Youth Congress ki President Haijaba Wahengbam Anand Saiton Awang Leikai da laklaga wirang AC gi voter sing yauna nupi angang khara khomjinlaga Bjp Party Pamde Haina Laohankhiba amati Kumbi AC gi Bjp gi maramda aranwa wafum kaya phongdokiba adu Laibak Thibani ngasi fauba Kumbi AC gi MLA Sanasam Premchandra AC asigi chawkat thouram kaya paikhatna lakle Saiton GP gi oinasu development work kaya paikhatli masida Kumbi Youth Congress ki Wahengbam Anand Meeyamda lan uhannaba honakiba thawam ase yaba ngamloi haina bhangna makha takhe Warang Kendra ki meeoi khara yaushallaga aikoi leikaibo BJP Pamde Haina Sorgan ge iroinana laujikiba asi aikoi ki Masjid Committee amadi aikoi leikai ki committee na muhoi ki mathakta akan be action aikoi lokhatsai maramdi aikoi leikai asida hoji kariba aikoi ki ikai khumnajariba mingoina panjarabada si Sanasam Premchandra Singh kairoi leikai sina masa manau dona loina jaribani development da so aikoi leikai si phajana kumang sausilibani aduna aikoi media gi thongda aikoi leikai asida BJP yadaba khotaba kaisu leijade Paugi meepham aduda saruk yakhiba Saiton GP Administrative Committee ki Chairperson M Ibomchada hai Mamang Chehigi November thada MP Dr. Agumcha Bimol Akoijam amasung Sugdu AC gi MLA K Ranjitna Kumbi AC gi relief camp ta phajadaba wafam khara phongthoklami haibagi wahaudagi AC asida Congress boycott tawduna leibani asida sunatana Saiton GP da Congress ki political oiba thabak thorop singda athingba thamlibani Tanja asida Wahengbam Anand political gi oiba wafam kaya phongthoklamiba asi yamna Laibak Thibani Meeyam yamna wanaba matam sida politics tawbigano politics team mikhal matamda tawbiyo haina mahangna makha takhe Musisana leginariba bagi kunana sida tansellaga athing masu leina hangna tawbiram basi masiyamna Laibak Thibani hariba leikai asida rodo hendona apoino ji hariba Congress Party amadi Saiton Gram Panchayat tarigumba ni sinamna ta leite hauji su makha tana ai Congress ki thawram ta hairu wafam adu 2024 gi inne sinda koi tongan wangugi relief yamda leiba inne sinda haibi ki wafam singa du ngasi bawa singko ko leitibana makha tana tena Congress ko thawram kidima rafis mari leina ba thawram kidima Saiton Gram Panchayat makha tana ti musulai di habisi masu ai thamjage election matamda rajniti ba wangang gi adubu hauji su wanaraba sarkar ki tangu leitadra tiba masida mar chansalaga leikai asida nuksidana ba hanana ba mayamna lan sana ro hanaba se matumda tawbino